Manipurda biometric sizinaduna aina yadaba mawongda sanglakpa mitopsing khandokpagi thabak mapung phana chathagane CM. Manipurda aina yadaba mawongda mitop kaya changsilagliba khandoknabagidamak laingak asina biometric sizinaduna paikhatpa haukraba thabak loisindriba phawba mapung phana pangthokani haina Manipurgi Chief Minister N Biren phongdorokle. Wafam asi ngarang CM na social media da thagalakpa warol amada phongdorokpane. Mangna makha taraduna hai Thaurang ase Center Government ki ayaba yauraga State Cabinet ki makha da Cabinet Subcommittee ama semduna pangthokpa haurakibane. Lising ani taruktage lising ani kunmathoi phawbada District ahumda no bakhul chamapan mathakte hengalakpadage tangai faduna khongthang asi laukhatpane. Manipurgi Governor ga tanaraba matungda Cabinet Subcommittee ama sahi asigi January 19 da Cabinet mifam ama pangthoklaga semkhibane. Cabinet Subcommittee adugi chairperson Tribal Affairs and Hills Horticulture Minister Letpau Hawkib, member na Water Resources Minister Awangbo Niumay amade, Education, Law and Legislative Affairs Minister T.S. Basanta Kumar na oike. Miyoy ahum na saba Cabinet Subcommittee asina Manipur State Population Commission khusam na duna Manipur da Myanmarese immigrant refugees sing khangdok na ba thabak taw na ba thaurang kheng biometric sizinaraga Myanmari immigrant sing capture taw na ba hona kheng. Ministry of Home Affairs na chahi asigi megi kunmapanda Serola matharaktu na chahi asigi September tha fawbagi manungda loisina bakhanga lakheng haujik thaurang asi makhata na sathaba yadaba laibana matam loirabasu amugan na khana duna Ministry of Home Affairs ka tanaraga lisingani kunmarigi March kuntraga mathoi phawba sangdoktuna lakhibane. Myanmari immigrant sing ase mapung phana khandoktriba phawba khongthang asi laukhatkigani haina makhata na haire Ningsingba yai Manipurdagi Myanmar ge refugee sing khandoknabagidama Cabinet Subcommittee ge chairman oiriba Minister Letpau Hawkib kuki ama oibada natana kuki singge separate demand pi haiduna kuki MLA tarana khui tauraga center da cherol thabada yauksin khibane maitai mitai na schedule tribe demand tauba sige mayokta kuki singna khudong saba lauraga Myanmar dagi sanglakpa kuki mayam amade suchanari bakangbu yauna me ahumdagi maitai singda Atamna landarakibane kuki na namna taba mafam singda umang kokthoklaga popi paksa na tharakpa forest da lam khopsinduna yum sajilakpa reserve forest singdasu yum tasilakpa kaya ase CM Biren laingakna thinglubadage atamna kuki narco terrorist singna maitai da landarakibani haiba se nongmagi mayek senglakle CM Biren adi aranba tawriba singase yade haiba utuna ain leiba laingakni haiba utkani haina leple